ꯂꯧꯎ ꯁꯤꯡꯎꯅ ꯅꯝꯅ ꯇꯧꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯔꯝꯗꯦ. ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯕ ꯀꯧꯕ ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ. ꯂꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ. ꯆꯥꯎꯕ ꯂꯧꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯂꯧꯁꯥꯟ ꯇꯧꯗꯨꯅ ꯎꯍꯜꯂꯝꯃꯤ. ꯆꯥꯎꯕꯒꯤ ꯂꯧ ꯈꯔ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅꯁꯨ ꯆꯥꯎꯕꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯈꯔ ꯎꯗꯨꯅ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕ ꯂꯥꯟꯐꯝꯗ ꯂꯥꯟꯁꯤꯟꯅꯔꯝꯃꯤ. ꯏꯉꯥ ꯏꯉꯦꯟ ꯊꯕꯥꯜꯅ ꯂꯥꯡꯁꯤꯜꯂꯛꯂꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯂꯧ ꯇꯥꯕ ꯍꯧꯅꯔꯛꯂꯤ. ꯑꯃꯒ ꯑꯃꯒ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯕ ꯁꯪꯅꯔꯝꯗꯦ. ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯝꯃꯤ. ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯀꯟꯅ ꯁꯦꯝ ꯁꯥꯔꯝꯃꯤ. ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔ ꯐꯥꯎꯕ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯃ ꯑꯋꯥꯕꯒꯤ ꯅꯨꯡꯁꯥꯁꯣꯔ ꯑꯃ ꯐꯥꯎꯕ ꯍꯣꯟꯗꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯂꯧꯁꯤꯡ ꯑꯗꯨ ꯍꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯊꯣꯏꯕꯅ ꯃꯥꯒꯤ ꯂꯩꯃꯗ ꯍꯥꯏꯔꯛꯏ, "ꯅꯨꯃꯤꯠ ꯑꯁꯦ ꯐꯅ ꯊꯦꯡꯂꯕ ꯃꯥꯜꯂꯤ. ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯁꯨ ꯀꯅꯥꯝꯇ ꯎꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯁꯨ ꯀꯥꯅꯕ ꯇꯧꯔꯁꯤ. ꯃꯁꯤꯃ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥꯔꯁꯤꯗꯅ." "ꯂꯣꯏꯁꯤꯜꯂꯒꯨꯝꯁꯤ. ꯌꯨꯝꯗ ꯌꯧꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯂꯨꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯝꯂꯛꯄꯗ ꯊꯦꯡꯂꯅꯤ. ꯅꯪꯁꯨ ꯋꯥꯔꯅꯤ." ꯂꯩꯃ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯋꯥꯕ ꯁꯛꯐꯝ ꯂꯣꯠꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯋꯥꯗꯦꯗ ꯊꯣꯏꯅ. ꯍꯣꯏ, ꯀꯥꯔꯁꯦ ꯍꯧꯖꯤꯛꯀꯤꯗꯤ." ꯂꯩꯃ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯃꯟꯖꯨꯅꯔꯕ ꯀꯣꯛꯁꯦꯠ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯥꯎꯡ ꯁꯥꯕꯥꯟ ꯐꯖꯔꯕ ꯂꯥꯏꯔꯕ ꯀꯣꯟꯗ ꯂꯩꯗꯨꯅꯁꯨ ꯂꯩꯃꯒꯤ ꯐꯖꯕ ꯍꯟꯗꯦ. ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯖꯩ. ꯂꯩꯃ ꯊꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯕ ꯈꯪꯍꯧꯗꯦ. ꯂꯩꯃ ꯃꯁꯥꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯀꯤꯟꯊꯒꯗꯧꯔꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯋꯥꯅ ꯂꯧꯕꯨꯛꯇꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯂꯧ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯕꯅꯤ. ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯃ ꯃꯥꯏꯊꯣꯡꯗꯤ ꯈꯔ ꯈꯖꯤꯛ ꯍꯟꯖꯤꯜꯂꯤ. ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯃꯀꯥ ꯐꯣꯡꯗꯦ. ꯊꯣꯏꯕꯗ ꯇꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯁꯤꯡ ꯈꯤꯇ ꯊꯤꯕꯤꯔꯛꯀꯦꯔꯥ? ꯑꯩ ꯃꯅꯤꯡꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯁꯤꯡ ꯑꯗꯣ ꯄꯨꯁꯤꯜꯂꯛꯂꯒꯦ. ꯍꯦꯟꯖꯥꯡ ꯍꯦꯛꯅꯤ ꯍꯥꯏꯕꯗꯣ ꯍꯦꯛꯆꯔꯨꯔꯣ." ꯂꯩꯃ ꯃꯈꯨꯠꯇ ꯁꯦꯒꯥꯏꯔꯕ ꯄꯣꯂꯥꯡ ꯑꯃ パꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯨ ꯊꯣꯏꯕ ꯃꯨꯟꯅ ꯌꯦꯡꯖꯍꯧꯏ. ꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯜꯂꯗꯨꯅ ꯂꯩꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯣꯏꯕꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯊꯨꯅ ꯂꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯩ. ꯊꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ. ꯊꯣꯏꯕ ꯂꯩꯃꯅ ꯊꯣꯡꯂꯤꯕ ꯈꯔ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯦ. ꯊꯣꯏꯕꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ. ꯂꯩꯃꯗꯤ ꯍꯤꯞꯇꯨꯅ ꯂꯩꯕ ꯌꯥꯗꯦ. ꯍꯦꯛ ꯍꯤꯞꯂꯨꯕꯗ ꯍꯣꯔꯦꯟ ꯀꯥꯔꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯂꯧꯕꯨꯛ ꯀꯨꯝꯗ꯭ꯔꯤꯀꯥꯟ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯟꯍꯧꯅꯕ ꯑꯋꯥꯕ ꯊꯤꯗꯅ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯊꯣꯏꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯗ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ?" "ꯂꯣꯏꯗꯧꯔꯦ. ꯈꯤꯇ ꯉꯥꯏꯔꯦ. ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯧꯔꯤꯕꯅꯤ." "ꯂꯣꯏꯁꯤꯜꯂꯣ. ꯆꯠꯅꯕ ꯇꯧꯁꯤ. ꯉꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ." "ꯍꯣꯏ." ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ. ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ. ꯊꯣꯏꯕꯅ ꯐꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯖꯔꯕꯁꯨ ꯅꯨꯄꯥꯅ ꯀꯌꯥ ꯌꯥꯝꯅ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ? ꯏꯃꯨꯡ ꯑꯃꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯀꯅꯥꯒꯨꯝꯕꯗꯤ ꯌꯨꯝꯗ ꯃꯤ ꯊꯝꯗꯨꯅ ꯁꯦꯟ ꯄꯤꯗꯨꯅ ꯁꯨꯍꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯖꯒꯠ ꯄꯨꯝꯕꯒꯤ ꯅꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ. ꯂꯩꯃ ꯏꯃꯨꯡ ꯑꯃꯒꯤ ꯃꯧꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ ꯂꯩꯃ ꯑꯉꯥꯡ ꯑꯃ ꯐꯥꯎꯕꯒꯤ ꯃꯃꯥ ꯑꯣꯏꯕꯗꯤ ꯉꯝꯖꯗꯦ. ꯂꯩꯃ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯔꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯂꯣꯏꯔꯦ." "ꯆꯠꯂꯁꯤ. ꯑꯩꯗꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯎꯏꯔꯨꯔꯦ. ꯅꯪꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯗ꯭ꯔꯤ." "ꯇꯁꯦꯡꯅ ꯂꯩꯃ,
Chahi matang aduga waba yaba makai warabani. Adumna haurakpa punsi nati. Leimagi mayumda nungai yaifana mabung mari amadi mama mapa mayamgi mitki mani oiduna nungaina kena mongni laijarakpini. Adubu miyoibagi laiba kanana khangani. Leima amadi thoiba hayengi phauhungani haiduna lawsing adugi hapu khuli. Numitna khalai silaklabada makhoigi lawsu sema saba loisilakli. Law adu sema saba loire haiduna yumda halase haina thoibana hairai. Lawsu sema loirabanina chatnaba tawrasi. Numitsu khitangdi leiri. Phari ngana loibase. Lawgi akoibase chatuna ising ado amuta yingbiramo. Ihe aidi kabu kawi. Nangna hairamdrabadi yengdana hek chatlamnida. Yengbiruro aisu khongase laikhomna loiri amukta chamthoklamge. Thoiba mareng jumda yompak adu thangatuna law adugi akoibadu chatuna ising loine thingjilli. Ising thingbadu loiraduna leima amadi thoiba mayumda karaklami. Sandhyaya changba chap chana mayum yawi. Leima yum amagi mau amana tawgadaba mathau pumnamak pangthoknaba hotnari. Leima masada tairiba laikhom adu ningthina chamthoktuna phanek phidon chingkhatuna makhutta thangmai maira pairaduna phaklang machi kintharaba yum adudagi thoraktuna sumangi tulasibong aduda dukkatli. Leima hana waduna su isorgi thabak tharomdadi adugi matik mathwai yawi. Isorbu mabukningda chetna ningjai. Matau adu thoiba thawai tana mangolgi dari aduda phamduna thawai tana yengjari. Mabukningda khanjai. Asung ningthibi jangkholbi nangase. Aigi oina phangjabase kayada laibak phariba. Adubu ngasi phauba. Nangini haibada karigumba ama phauba aina hek thonbiba ngamdida aise. Asumna mabukningda mawon amuksu khanjai. Leima dukkatpa loiraduna chak thongnaba sil langi. Leimagi manakta thoiba changlaktuna phunga manakta phamli. Yum adu supnatangi phatre phajadre haiba khakni. Yum ama panbagi poram chairam ningthinam pham chana thamli. Thoibana kari insang thonglagi ngasidi. Kari thongo haibano. Thoiba leimagi pakhum aduda nokninglai maramdi imung asida kari insang thongani haiduna khanbagi macha kari su leite. Matau aduda thoiba nokna hairai. Aidi ngapai gi saugri gi oina thongbado madu oina chaningi. Adu oina thonglagiro. Leima kana nokthorai nokna khumlai. Thonglagi. Ngapai ngaktani. Aini thonggadoribase. Asumna anidu punna nokminnai. Leima nongmata wai kawi haide mapuroibagi maphamda karigumba amata wakatjade. Phana lairana wana leirabasu thoiba leima khula sida aduki mati nungsina changkholna yumpali. Chahisu pangyam yamba natri. Kuntaret kunipan muki lengani. Thoibana handaki phawase. Thoibi phawase phai haiduna mama chawana biraibasibu aidi amuktas mamangda thakiri. Kamdawgadoribano khangdini. Leiriba ahal laman mayam asida hanglaga loiri. Khangdraga. Adubudi yaba. Aduda isana khangna tawba thabak asinadi hena phaidana. Adubu kamdawni. Migi marana puk thanaba hotnaribanina mina haiba wado. Yaba tabani. Law asigi lawsal asisu kharadi yamanbani. Mama chawase. Mi khanyasu kharadi hainarabani. Khulasida mana khara majindongi. Magi law udaba mi yaudi haiduna onthok chawna ngangkhraba jani. Haisu haibani. Lawsan bi khraga karisu yamna lemhaude. Handakti khara handabiyu haiduna amukta haigera. Hairibani mamangda. Thawaina taba natida. Yamlaga mina ugi ngaktani haiduna. Sikaktani mana hairakadoribase. Aisu makha taba ngamdana adu matoi. Lawse loiraga yum asisu amukta semjinaba tawse. Aisu khalibani. Phaklang ase loina ningkhaidori. Khungi chidaida ka leiri. Ibani ta tarak ka leiri. Phaklang na sumsum nongmagi kintharei. Asi haiduna leima noi. Thoibana handakti lawse yamna phadaba yadabani. Phau karaklaga lawsan khara tamkhraga
Khara lemhaubodo khitang taithoktuna nangi phajaba machu taba phi amatasu legi khalibani. Leima wadu tana tana chak thiri wa khumba kanangde thoibana nganglibaduda leima khumlaktabaduda thoibana muksu hairei. Aina haribasibu tadabro natragana sauribra asukuibase nangi phi ma phawba leibide haina. Ho taye taye karigi saugadoribano phi adu leiraga aibu karaide chatpada illu haribano. Thoiba noktuna amuksu hairei. Chak thongmada hek illaga loredana nangna kena chak thongmado henjang na ngari thaktrabasu ngapai thai khanduna chagadoribane aina. Wahaidu tabada leima mathwai tana nokje nokna hairei. Chakse chathonaba tawrase ngapai ngaktane. Nangi ngapai manamdu tabada chagase yamna lamlabani charase. Thoiba chak adu chage haina makhut hamdoktuna ensang adu sat haithaduna chak adu inthina totuna chakhom chawna hupai. Chakhom adu chap leptuna thoibana hairei. Karino ensang sidi. Leima matau aduda pakhala khumai. Kari yaurabage thum yaklabro. Nangi ngapai thakna thongba saugri sidi onthokna hawkhreda. Ngapai thaknaba honari kanda ngari amata thaktraba oire. Masi haiduna thoiba noi. Leimana aisu ngapai thae haiduna ngari yam tharoi haiduna yamna thaktraba adugini. Leimagi paukhumadu thoiba gyan tai masina ahanba natte asumna chaba. Leimana ngari yamna leiramdabana ngari yamani thaktuna thongba saugrini kayam yamna hauruni. Thoibasu makha tadi hawi haiduna adumak majai. Thoibadi chak chabadu loigadawri. Leimada hairei. Haima nangdi chak chaba hauramdrina. Aidi laman khiduna nangka chadri haiba udri. Charo nangso. Leima phana lamlabasu nongmata thoibana chak chadri phawba chak chaba nati. Leimasu chak adu chaba haurei. Ngaihakti tumin leinai. Ngasai makhai wana thabak surubaduna oibatai. Thoibana leimada hairei tapna. Aina langphai chatuna sen talugadabasu. Yumasida nathanda karamna lehogani. Yumasida angang ama leiduna. Namana cha leirabadi aisu khong thangduna chatpa ngamgadabani. Adubu nathanta tarak thamlamduna ai chatpa ngamde. Mafam asida asum leirabadi karamna chakholakani. Angang palakpa wai asidani leimagi thamoina masing khangda karibasi. Nupi oibi singna mayum palaba matungda mamita macha yaudaba haibasidagi hena maraibak thiba sangsarasida leitabani. Leima ngasai makhai thawai tana nokcharambadu thoibagi wahai adu tabada charamba chak adu chaplep khiduna chaluk adu da mapi takhiba khanghaudri. Leima khumde tumin adu maklai. Thoiba leimagi matau adu da magi wahai aduna mathamoi sokraba male haiduna khalai. Leima ai soikre matungda siguma wahai ase ai hairaroi nang waraganu. Waraudeda aini soiba ngaktani. Nangsu aigi leiminarudana angang amagi mapa phawba oiba ngamdre. Ai ase kayada laibak thiribano. Leima wa makha taba ngamdana hi kablai. Kaplonse ai soikre nang khaki naras nate. Taibang semba mapuna ibani laibakta asuna tho haiduna tawribani. Thabak singado loisilo thengkrani. Hayini ngana chatuna phaukhongadoribani. Thoiba haugatuna leimagi manaktagi tholai. Nupa oiba madi thamoigi awaba kharata oirabasu losinduna thamba ngami. Leimadi macha yaudaba kaubana wai khuding thamoida tasona hekta thinbagumna mamitagi mapi hekta chintarai. Madu khangna thoibana su chatbani adubu ngasidi khangaudana haidokre. Thoiba leimana waraukre haina mathanta karinungi hairubano haina masa mathanta waraujarai. No ngaladuna thoiba leima labukta chattuna phau khunaba sem saduna thoiba thumok amada phau sing khara haptuna phau sing adu khunba haurai. Thoibana hauro handakti phau yamna paluko nakhoni yamna panduna
ꯑꯩꯒꯤ ꯂꯩꯃꯒꯤ ꯆꯔꯩ ꯐꯤ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯃ ꯂꯧꯔꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯊꯣꯏꯕꯅ ꯀꯣꯛꯁꯦꯠ ꯌꯦꯠꯇꯨꯅ ꯃꯈꯨꯠꯇ ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯌꯥꯏ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯨꯜꯂꯤꯕ ꯐꯧ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯊꯣꯏꯕꯕꯨ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅ ꯌꯦꯡꯖꯔꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯊꯣꯏꯕꯅ ꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕ ꯃꯇꯧ ꯑꯁꯤꯅ ꯂꯩꯃꯅ ꯋꯥꯏ ꯀꯧꯏ ꯍꯥꯏꯗꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕ ꯉꯝꯂꯤꯕꯅꯤ ꯑꯁꯨꯛ ꯋꯥꯕꯁꯤ ꯈꯥꯡꯗꯨꯅ꯫ ꯊꯣꯏꯕ ꯂꯧ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯍꯨꯟꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯂꯩꯈꯠꯂꯛꯏ꯫ ꯊꯣꯏꯕꯅ ꯂꯩꯃꯗ ꯍꯥꯏꯔꯛꯏ, ꯅꯪ ꯀꯥꯔꯝꯃꯣ, ꯑꯩ ꯃꯆꯤ ꯈꯔꯁꯦ ꯂꯣꯏꯁꯤꯜꯂꯒ ꯀꯥꯔꯛꯂꯒꯦ꯫ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯤ, ꯄꯨꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯒꯦ? ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯒꯠꯂꯤ, ꯅꯪ ꯋꯥꯁꯨ ꯋꯥꯔꯝꯂꯅꯤ, ꯌꯨꯝꯗ ꯀꯥꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯣ꯫ ꯍꯩꯃ, ꯆꯥ ꯌꯥꯝ ꯂꯥꯝꯂꯕ꯭ꯔꯣ? ꯂꯥꯝꯃꯤ, ꯉꯔꯥꯡ ꯅꯪꯅ ꯊꯣꯡꯕ ꯉꯄꯥꯏ ꯑꯗꯣ ꯑꯗꯨꯝꯅ ꯊꯣꯡꯂꯝꯃꯣ꯫ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯃ ꯅꯣꯛꯂꯗꯨꯅ ꯊꯣꯡꯂꯝꯒꯦ, ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯔꯅꯤ꯫ ꯉꯁꯤꯗꯤ ꯈꯨꯠꯄꯤꯔꯁꯦ, ꯆꯤꯛꯈꯥꯏꯕ ꯃꯈꯩ ꯆꯥꯔꯒꯦ, ꯆꯠꯂꯣ꯫ ꯂꯩꯃꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯨꯜꯂꯛꯏ꯫ ꯊꯣꯏꯕ ꯐꯧ ꯍꯨꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇ ꯎꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯑꯣꯏꯅ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯒꯗꯧꯕꯅꯤꯀꯣ꯫ ꯉꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯗꯨꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯍꯟꯗ꯭ꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯊꯟꯇ ꯖꯥꯠ ꯈꯜꯂꯛꯏ꯫ ꯇꯥꯂꯛ ꯑꯁꯤꯗ ꯂꯧ ꯊꯪꯅꯕ ꯇꯥꯗ ꯑꯃꯅ ꯊꯣꯏꯕꯕꯨ ꯀꯧꯔꯛꯏ, ꯊꯣꯏꯕ, ꯍꯣ ꯊꯣꯏꯕ! ꯇꯥꯗ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯐꯧ ꯍꯨꯜꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏ ꯇꯥꯗ, ꯐꯧ ꯍꯨꯜꯂꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯧꯀꯣꯟ ꯑꯁꯤꯗ ꯅꯪꯅꯕꯨ ꯏꯍꯦꯟ ꯍꯦꯟꯒꯗꯧꯕ ꯃꯥꯜꯂꯤꯗ, ꯑꯁꯨꯛ ꯉꯟꯅ ꯍꯨꯜꯂꯤꯕꯁꯤꯕꯣ? ꯇꯥꯗ, ꯊꯣꯏꯕꯤ ꯐꯧ ꯍꯥꯏꯕꯁꯤꯗꯤ ꯃꯥꯃ ꯆꯥꯎꯕꯅ ꯉꯟꯅ ꯍꯨꯟꯒꯗꯕ ꯐꯧꯅꯤ ꯍꯥꯏꯗꯨꯅ ꯍꯨꯜꯂꯤꯕꯅꯤ꯫ ꯅꯪꯒꯤꯁꯦ ꯊꯣꯏꯕꯤ ꯐꯧ ꯑꯣꯏꯔꯦ? ꯃꯥꯅꯦ ꯇꯥꯗ, ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯁꯨ ꯍꯨꯜꯂꯛꯇ꯭ꯔꯤ, ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯨꯝꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯧ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯀꯟꯅ ꯂꯩꯈꯠꯂꯛꯏꯍꯦ, ꯑꯩ ꯀꯥꯔꯝꯃꯒꯦꯀꯣ꯫ ꯇꯥꯗ, ꯑꯩꯁꯨ ꯂꯣꯏꯔꯦ, ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯁꯦ꯫ ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯍꯣꯏ, ꯂꯣꯏꯔꯦ ꯇꯥꯗ, ꯀꯥꯔꯁꯦ꯫ ꯅꯨꯡꯁꯥꯇ ꯁꯥꯖꯕꯒꯤ ꯋꯥꯅꯤ, ꯃꯇꯝꯗꯤ ꯉꯜꯂꯤꯕꯅꯤ, ꯑꯩꯗꯤ ꯋꯥꯃꯟꯗꯨꯅ ꯍꯜꯂꯒꯦ ꯇꯧꯕꯅꯤ꯫ ꯊꯕꯛꯇꯤ ꯑꯩꯁꯨ ꯏꯁꯨ ꯁꯨꯕ ꯉꯝꯗꯦ, ꯅꯪꯗꯤ ꯐꯅ ꯉꯟꯅ ꯂꯥꯛꯄ ꯃꯥꯜꯂꯤ, ꯉꯟꯅ ꯂꯣꯏꯔꯤꯕꯁꯤꯅꯗꯤ? ꯍꯣꯏ ꯇꯥꯗ, ꯐꯅ ꯉꯟꯅ ꯂꯥꯛꯄꯅꯤ, ꯂꯩꯃꯅ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ꯫ ꯍꯩꯃ, ꯂꯩꯃꯁꯨ ꯌꯥꯎꯕ꯭ꯔꯣ? ꯑꯗꯨꯒ ꯃꯥꯗꯤ ꯎꯗꯦꯅ꯫ ꯑꯩꯅ ꯌꯨꯝꯗ ꯀꯥꯔꯝꯃꯣ, ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯀꯥꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯕ, ꯅꯪꯒꯤ ꯂꯩꯃꯁꯤꯗꯤ ꯂꯩꯃꯇ ꯂꯩꯃꯅꯤꯍꯦ, ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯐꯩ, ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ, ꯊꯕꯛꯅꯒ ꯃꯔꯣꯟ ꯑꯃ ꯐꯔꯤꯕ, ꯅꯪꯒꯤ ꯅꯟꯗꯣꯟꯒꯨꯝꯕꯒ ꯅꯠꯇꯦꯗ꯫ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ꯫ ꯑꯁꯦꯡꯕꯃꯛꯁꯨ ꯂꯩꯃꯕꯨ ꯈꯨꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯟꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯗ, ꯑꯗꯨꯛ ꯐꯔꯤꯕ ꯏꯟꯗꯣꯟꯗꯨꯕꯣ? ꯐꯕꯒꯤꯕꯨꯗꯤ ꯐꯕ, ꯑꯗꯨꯗꯅꯦ ꯂꯩꯃꯗꯧꯅ ꯇꯧꯗꯦꯅꯦꯍꯦ꯫ ꯅꯪꯒꯤ ꯂꯩꯃꯁꯤꯗꯤ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯅꯌꯨꯝ ꯄꯥꯟꯕꯗ ꯂꯩꯃꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯇꯥꯗ, ꯑꯩꯁꯨ ꯃꯥꯒ ꯊꯦꯡꯅꯔꯨꯗꯅ ꯈꯔ ꯁꯥꯐꯔꯛꯄ꯭ꯔꯥ ꯈꯜꯂꯤꯕꯅꯤ꯫ ꯈꯟꯕ ꯅꯠꯇꯦ ꯏꯕꯣ, ꯐꯔꯛꯂꯤꯕꯅꯤ, ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ, ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯃꯗꯤ ꯌꯥꯎꯅꯕ ꯑꯈꯪ ꯑꯍꯩꯒ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯣ? ꯊꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ, ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯃꯔꯥꯏꯅ ꯌꯥꯎꯖꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯣꯏꯕ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯃꯕꯨ ꯊꯥꯒꯠꯂꯤꯕ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯌꯥꯎꯗꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯗꯅꯤ ꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯤꯁꯨ꯫ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯕꯗꯨ ꯂꯩꯃꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯕꯅꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ?
Thoiba, mana nungaitibadu haidokte, losinaba hotnai. Kaisu tawdida, chak loirabo. Loidore, chak loisilagi. Iru lujathokpiruro. Thoiba hagwatki, Leima, karino matawronggadaba mali hainadi mabukningda khali, adubu Thoibana khumningdabaduda hangludri. Asum tawna numit kharani haukhri, Thoibagi phausu khara chawraklami. Thoiba, lawudu yenglugi haiduna Leimabu kauraklami. Leima, Leima, tabro nangbo. Taye, kaidaurage. Ai lawdo, amukta yenglugi, kuiroi, thuna halake. Nang, ningthina leiramuko. Asumna Thoiba chakri, ngaihak leiraga laikai adugi ahal oirabi nupi ama Leima yumda laklami. Leima, kanamta leitabrane noibo. Leiye ine, kari leirabage, lakthokdana lakpabo. Karisu thoidokpa leiba nateda, nangi sidane, sangbar yamna phai haiduna, khita hekaiduna laklibani. Haubani ine, yamna phabani. Ine na hekningba makhai hekho. Adoine, ngahekta phamkhuo. Hoi, ine ne, ising khajiktasu thake. Hoi ne, ai lathoklugi. Isingda nate, hainau amamasu, mayam ama leiye. Chako, phak asida ngahak phambiramo. Leima, ising lathokpa changki. Leimagi miyong mijan phaba mataw asida ahan aduna nungsina sonjarai. Oh, kayada nungsiribano, yengune masibo. Mamita, macha mata uzarabadi, yumase, unglanggadabani. Asumna khaliba talak asida Leima makhutta ising khuzai ama paiduna hainauduga punna puthoraktuna hairai. Ine, sida leire isingdo, hainau sisu chawo, aina ningthina chamthoktuna puthoraklabani. Isingdo hana mukta thake kadai. Ising khuzai adu galgat launa thaktuna hairai. Haukhre, imogi ising ase. Saga saba sida pukning ase, hek ingi. Kadai, hainaudo amo sathoke. Asi haiduna hainaudo mukchari, chana hairai. Onthongna thumkhreda hainau asiso. Imongna puthorakpani haibada chap hek chai. Khulasida imodi hainaribani. Leima, ahal adugi wahising aduda momon tawjai. Adu ibema, nakhoi yum palaklibasibu chahi kaya surage. Chahi 3 sure ine. Haima, onthokna kuirabu oire. Ine khoidi ngarang handa oirabu ningine. Adubune, noibu angangka yawnaba haiduna laitin khoiram kholambaga amata tawdebrane he. Khoirame ine. Isorna aikhoigi laibaga sida ichama phauba aikhoigi ne haina tambiramdraba male. Leima mamai maksinna tumina laikhre. Karisu khalunuse, ine wa haige munata. Asumna akoibaduda mi lakpra haiduna yenglaga khonadu khara tablapna hairai. Yengoi, ine na haigadoribase kanamtada haiba yadeko, nakongani suba yaba nate. Karigumba, mina khangkiba thoklabadi thabak ase mai paklodoribani, aphabasu nate. Leima yamna khaurangna ahal adugi manakta sangsinduna hairai. Ine, adubu karino, ai kanamtada hairoyi. Aikhoigi khulasigi umanglai sigi kangjeido lakliba thangji numit asida huralo. Adu oirabadi nachanupa sodena pokadoribani. Nangi nupa phauba khanganba yaba nate. Aduna nangi khoiji khada mitam khraba matungda nangi nupada haidokadabani. Ahal adugi wadu tabada Leima masa pumba tu chungkiba khangaude. Ine, adubu soidrabrane. Ine na haribasini, soidana huralo. Aduga nachanupa ma soidana poklagadawani. Adugane, wase nang kanadasu haiba yaba nateko. Ahan thang asida mina khangkhrabadi ai amuk chokadoribani. Hoine, ai soidana pangthoklage. Phare, inesu chatnaba tawge. Nangi sangbrai hobam adubu karomdano. Ine, asomdani. Aigi puna sasilao. Ahal oirakpa sida kok asisu pungau hip ngauri. Ahal laina haidura khangdi. Kok ase pungau ta ngawi. Aduna sangbrai ase khara luraga kok ase amukta inghange tawbani. Ine, tu, sida mayama haure.
ꯑꯁ ꯁꯪꯕ꯭ꯔꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯂꯩꯃ ꯑꯃꯗꯤ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯁꯪꯕ꯭ꯔꯩꯗꯨ ꯍꯦꯛꯅ ꯍꯦꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯦ ꯆꯠꯈ꯭ꯔꯒꯦ, ꯅꯪ ꯆꯪꯖꯍꯧꯔꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯗꯣ ꯏꯅꯦꯅ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗꯅ ꯇꯧꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯏ, ꯑꯗꯨꯕꯨ ꯋꯥꯔꯤ ꯃꯀꯣꯛ ꯈꯪꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯊꯣꯏꯕ, ꯅꯪꯁꯨ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏꯅꯦ, ꯏꯅꯦꯁꯨ ꯂꯥꯛꯄꯤꯔꯝꯂꯤ꯫ ꯏꯅꯦꯅꯦ, ꯅꯪꯒꯤꯁꯤꯗ ꯁꯪꯕ꯭ꯔꯩ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯨꯗ ꯍꯦꯛ ꯄꯣꯠꯂꯥꯛꯂꯝꯂꯤꯕꯅꯤ꯫ ꯏꯅꯦ ꯆꯠꯂꯒꯦꯀꯣ꯫ ꯂꯩꯃꯅ, ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯪꯖꯈ꯭ꯔꯒꯦ, ꯏꯅꯦꯁꯨ ꯆꯠꯄꯤꯔꯣ꯫ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯅ ꯂꯩꯃꯗ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯏꯅꯦꯅ ꯀꯥꯎꯒꯅꯤ ꯁꯣꯏꯗꯅ ꯇꯧ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ? ꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯅ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯎ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯍꯟꯅꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯅꯦꯁꯦ ꯏꯁꯣꯔ ꯌꯥꯝꯅ ꯊꯥꯖꯕꯅꯤ, ꯑꯗꯨꯅꯅꯤ ꯈꯔ ꯈꯔꯁꯨ ꯈꯪꯕꯅꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ꯫ ꯊꯣꯏꯕ ꯂꯩꯃꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯝ ꯊꯥꯖꯩ, ꯃꯔꯝꯗꯤ ꯂꯩꯃꯅ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯂꯣꯠꯈꯤꯕ ꯂꯩꯇꯦ꯫ ꯊꯣꯏꯕꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤꯗꯃꯛ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯃꯤꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯩꯃꯅ ꯉꯥꯏꯖꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯂꯩꯃ ꯃꯁꯥꯗꯨ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯅꯍꯥꯟ ꯃꯈꯩ ꯍꯧꯒꯠꯄꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯂꯩꯃ ꯉꯟꯇꯥꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯂꯩꯃꯅ ꯂꯥꯡꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯧꯗꯨꯁꯨ ꯃꯨꯟꯁꯤꯜꯂꯛꯏ, ꯈꯥꯎꯕꯁꯨ ꯌꯥꯔꯛꯂꯅꯤ, ꯉꯁꯤ ꯆꯠꯂꯤꯕꯁꯤꯅ ꯈꯥꯎꯅꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯂꯒꯦ꯫ ꯂꯧꯗꯨꯕꯨ ꯆꯔꯣꯡꯕꯨ ꯅꯤꯡꯊꯤꯅ ꯍꯥꯏꯊꯔꯕ꯭ꯔꯅꯦ? ꯍꯥꯏꯊꯔꯦ, ꯀꯨꯝꯃꯁꯤꯗꯤ ꯐꯧꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯀꯔꯤꯕꯨ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ, ꯐꯧ ꯐꯔꯒꯕꯨ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕꯒꯦ? ꯑꯍꯜ ꯂꯃꯟꯅ ꯐꯧ ꯌꯥꯝꯅ ꯊꯣꯛꯄ ꯀꯨꯝꯕꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩꯗꯅ, ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯐꯔꯦꯗꯅ꯫ ꯊꯣꯏꯕ ꯆꯠꯀꯦ ꯇꯧꯏ꯫ ꯂꯩꯃꯅ, ꯍꯩꯃꯥ ꯌꯣꯝꯄꯥꯛ ꯄꯨꯕꯤꯈꯨꯑꯣ, ꯂꯧ ꯑꯗꯣ ꯏꯁꯤꯡ ꯂꯩꯔꯝꯂꯕꯗꯤ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯐꯥꯠꯇꯣꯛꯇꯅ ꯀꯝꯗꯧꯅ ꯂꯧ ꯑꯗꯣ ꯈꯥꯎꯒꯗꯧꯔꯤꯕꯅꯣ? ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯏꯗꯅ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯀꯗꯥꯏ ꯌꯣꯝꯄꯥꯛꯇꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯌꯣꯝꯄꯥꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯦ, ꯍꯥꯏꯗꯤ ꯍꯥꯏꯔꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯣ, ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯕ ꯉꯄꯥꯏꯗꯣ ꯊꯣꯡꯂꯝꯒꯦ꯫ ꯊꯣꯏꯕ ꯉꯄꯥꯏ ꯄꯜꯂꯛꯄꯗꯨꯗ ꯅꯣꯛꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯉꯄꯥꯏꯗꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯃꯔꯦꯡꯕꯥꯟꯗ ꯌꯣꯝꯄꯥꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯅꯣꯡꯅ ꯅꯨꯃꯤꯠ ꯃꯁꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯂꯩꯃ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤ꯫ ꯅꯣꯡꯅꯒ ꯂꯦꯞꯇꯕꯅꯤ, ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯑꯁ, ꯅꯣꯡ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯏꯅꯦꯅ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯐꯔꯦ, ꯅꯣꯡ ꯑꯁꯦ ꯆꯨꯒꯦꯁꯨ ꯆꯨꯔꯁꯅꯨ, ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯉꯁꯤꯗꯤ꯫ ꯋꯥꯈꯟꯗ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯃ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯕꯗ ꯂꯩꯃ ꯆꯥꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯅ ꯂꯩꯃꯗ ꯆꯥꯛ ꯉꯟꯅ ꯊꯣꯡꯕꯗꯨꯗ ꯍꯪꯂꯛꯏ, ꯀꯔꯤꯅꯣ, ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯁꯨꯛ ꯉꯟꯅ ꯊꯣꯡꯂꯤꯕꯁꯤꯗꯤ? ꯀꯩꯗꯧꯔꯒ ꯂꯩꯅꯤ? ꯑꯩꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛꯁꯨ ꯂꯩꯇꯦ꯫ ꯆꯨꯝꯃꯦ ꯑꯗꯨꯁꯨ, ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯉꯟꯅ ꯆꯥꯔꯒ ꯇꯨꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯉꯁꯤꯗꯤ꯫ ꯂꯧꯗꯨꯗꯤ ꯏꯁꯤꯡꯅ ꯑꯃꯨꯛ ꯂꯣꯏꯅ ꯂꯣꯏꯔꯝꯂꯅꯤ, ꯀꯝꯗꯧꯅꯤ, ꯑꯃꯨꯛ ꯐꯥꯠꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯃꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯏꯕꯕꯨ ꯄꯤꯖꯗꯨꯅ ꯉꯟꯅ ꯐꯃꯨꯡꯗ ꯇꯨꯝꯍꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯂꯩꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯅ ꯇꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯕ ꯇꯨꯝꯈ꯭ꯔꯦ ꯈꯪꯗꯨꯅ
Makokta fi ama kupsinduna nong marak aduda Leima tholai. As, aina chakadoriba lambi sibu karomdano. Mambana lambi phauba khangdri. Haina Leima khuladugi umang lai lairiba aduda amamba ahin aduda kanasu laitraba achikpa jaga aduda masadu kina macha phangingbagi maina akiba pumba tungoina duna lakli. Leima amamba marak aduda makut aduna mara duna umanglay adugi laibung yaurabada laisang aduda laibak katuna laigi thong adu tapna hangdoi. Amamba na heman kibana Leima laigi Kangjei du karayda leibano haiba khangba ngamdri. Karam tongni tawribasidi. Amamba sina heman kibana Kangjei do karumna leibano haiba khangba ngamdri. Leima ngasai chalamdaya masada maket ama yepkibadu puthoratuna maket adu ketuna Kangjei laifam adu thiri. Kangjei laibam adu uraduna Leimana Kangjei adubu hurali. Leima laibung aduda makukudak kunduna khusa taralona duna mamita mapita na haijarai. Lamdam asibu konbiriba ibudo ibendo tolaba kada ngakpiyo lalaba kada kanbiyudo najana ipa imagi maphamdagi Kangjei ase puduna chacharagi. Kangjei asigi maman ado karigumba nachagi khoiji khada mitam laklabadi icha asina laktuna Kangjei asigi maman piragi. Leima thamoi sokna laibung aduda kaptuna mapitana khurumi. Leimana hauji maket ama ketkibagi mangan amadi khuladugi lambi chatpa nupa amana maingan adubu uhowi. Adubu asuk thenglaba nongna kanama chatnaba ngamdraba ahing asida kanana laibung kagani khanduna mi oiramloi nongthi nongmamba sida lai sapongba oirini haina khanduna nupadu phauba kiduna mayumna thuna yangna chatkirami. Leima masa pumba nongna pumjot chotli. Kangjei adubu phi manungda losinduna mayum tamna thuna yangna chelai. Lambi adu mamkhibana kari lei haiba phauba udana Leima lambida nong amada tusili. Leima masada chaina ama kanna phaurai. Adu phauba Leima Kangjei du thadi. Leima makhong adu chumna thangduna chatpa ngamdri. Makhong oi thangba dusu sek duna nong marak aduda mayum tamna lai. Mayumda thaliba thangmai adu laikhatuna yengbada makhududagi I jentharai. Haima I thoye sidi kamdongni. Leima maburoibana takhini haina tapna tawduna achoipa phi adu hongdokli. Sokliba makhong adu phi ama lawduna segaiduna yesili aduga Kangjei adu mina uroidaba mafam amada thamkhre. Aduga Leima karisu tawdaba saduna phamungda kakhatuna thoibagi manakta hiptharai. Leima ngasai makhai masado leng khotuna tawriba kandadi makhong adugi chaina adu thoina phaurudi. Haujikti tumina leirakpa aduda makhong adu kanna chikhalai. Leima tumthaba yadri. Leima masa mathanda khalai. Karino aina tawribasibu chumlibra. Aina tawribasigi ona tainabada tholaklabadi kamdogani. Ichagidamakta aina khulasigi umanglai Kangjei huralabako. Leima masa pumba akiba phauраklami. Aina tawribasi karino haina. Tawdriba matam adudadi machagi maina masado thauna leina akiba phaudana tawbani. Haujiktamak akiba phaurakli. Leima mamittagi mapi tapna chintharai aduga manakta tumliba mapuroibabu yengduna haijarai. Asuk kuina nangi nanakta leirakpase nangi nafamda karigumba mata lolaktabani. Adubu ngasidi ai lagi Kangjei hurale. Ichagidamak ai huranbi haibado oire. Leima tumina kaplambadagi makhon tholai mapuroibana takhrani haiduna Leima masa mathanta majin adu mensinjaduna kappi. Adubu lepnaba kanna hotnajai adubu to haibadi yadri. Thoiba Leimana kaplibadu sawam phangladuna Leimabu masa nomduna haudorai. Leima kadawragi nangbu karigi kaplibano. Leima thoibana khangkhre khanduna masado khangsinada tumina dumaklai. Tumdaba mi haudokpana hena lui haibaduni thoibana amukasu kaurai. Leima hagoluse karigi kapino. Leima yararoi khanduna mamangda kappa saduna hairai. Kari tawrabage
Nang nataba wakhal yamna khala male. Leima hawgatuna karisu tawdaba saduna khumlai. Manglaknaruraba male. Kaisu tawdre. Nongangadawre. Tumnaba tawro. Leima thoibada karisu tawdaba saduna thoibabu tumhankre. Leima ahing aduma tumba yadre. Makhong adugi jainane. No ngalabada khuladugi ahal amana lagi thongado hangdoktuna leibadu thengnarure. Leima madi ngarang lagi thongado thingjinba kauramle. Karigumba thingjilamlabadi khangloidawbani. Adubu Leimagi mamaida amuba kali tayu haiduna tamkhiduna thong thingjilamdaba duda lagi thong hangle aduna thingjinge haina tawrubada lagi Kangjei du leiramdre. Hais lagi Kangjei leitine sidi. Kanana laukrabajano. Masi afaba oiroi. Khul asigi angangsingadi asigumna tawgani thajadi. Kanana makti oirigaba. Kangjei aduna afaba hiramda sijinaba oiramlabadi phai. Natraduna aramba lambida sijinaramlabadi khulase afaba oiroi. Kamdawni sidi. Asumna khuladugi miyamadu lagi Kangjei leiramdre haiduna wawa launarai. Thoibasu paus labuktagi halakpada lambida tabadi. Thoibana lau ising yingluraga halakpada khul adugi ahantada du chatuna leirami. Tada, lau yengba chaluribra. Yengluribani. Nangdi kamdawre. Aigidi hayengdagi khawrani. Ado tada, khulgi lagi Kangjei mangi haina lambida chibon ngangna hawi. Madubu asengbra. Tada khoi tabibra. Taba nati ibo. Imitsina uribani aidi. Karino haibiribasibo. Tada ubi hawbra. Uhauribani aidi. Nongsu adu kana chubaduda minabadum haina tawgani haiba thazarudre. Thoini yengramdre. Lai sapung mali haiduna kiduna yumda adumak jadaklabani. Aduga ngasidi ta jahonna lagi thong hangbado urura mali. Adunani. Khulasida wawa launaribasi. Tada, Kangjei dubu huralaga kari tawgadaribina haribasiba. Kari kanabagi. Lagi Kangjei haibase tarai banati. Maduna migi punsibu manghanbasu yaribani. Afabada sijinarabadi phai. Fattabada sijinarabadi mimasaduda natana khunasi phawba solakadoribani. Tada, kanana makti oiramgani. Kanana khangluni mi haibasini. Thoiba yum yoraduna Leimabu yamna tahana kaurai. Leima taribro nangbo amta tholokne he. Leima jenthoraktuna khumrai. Kaidawa yorabage aduk phina kauribadubo. Mi mayama sinangangnaribasibu tadro nangbo. Kari ngangnaribano aidi kari sutadi. Khungi lagi Kangjei do hurankre haina wawa launaribasidi. Leima Kangjei du palakpada masado swailawi makon adu khara niklamna khumlai. Kanana adudi karigi huraliba. Adubu khanglabadi ngasaina laikai mayam changduna waraklamnani. Karino haibiribasibo. Kangjei dubu yamna luna launariba karigino. Lai harauba kanda he pitokpadaini maiba maibina. Aduna mi khangna lawbudi yaba mali. Asumna huranbasidi yamna phatta mali. Karino yamna sijinaba yaba mali. Ai khangjalakjade. Tadadi uhoba mali huranbado. Leima masado amukena pakhaikre. Made atopa thoina khallude. Madugi maram ma khanglude. Supna tangi macha phangi haiba adu khakta khallubani. Leima masado jeng khaibagum ninglai. Masana arama tawurabanina leima pakhatna. Midudi kanani haige. Madu huranbadubu kari tawi haibage. Leimagi matau aduda thoiba ngakna. Karino nangna nasaduka ninglaiba. Nakon aduka phaireibaduna. Mi masak adudi ahing oibanina khangawdra mali. Leima khangkiba tari aduna makon adu semduna nikliba masado phajinduna hairai. Isase nagi tawri. Arum laihau tawi. Yamna kanna ngamdraba nangbo. Yamna kanna nateda. Maraina phajakhinida. Naba kayadeko. Aidi ikabu kaurore. Aikhogi lawado hayengdagi khawba hawba tari.
Leima masado pakhatpana loikri. Laugi wakan karimata jangdre mangonda. Kamdauni aidi. Khungi miyam asina aibu khanglaba thoklabadi kari haina khumgani. Asuk thina tawramgani haiba khanglamlabadi aisu tawramloidabani. Leima mapurubina khanglaklabadi kari haina khumba wakhan asida khanduna leikri. Onthokpani mama uningbagi maichakna karisu khanda haudre Leima. Leima wakhal adu mawan khalai. Kangjei se aibu chatuna amu thamjilurasirane. Adudi khungi mina amu khanglani natraga pukrida thadakrasirane. Asumna khalingai tanjada thoibana ai chatnaba tawragi. Nang purakadaw pochai sing adubu hapchinma surabra. Sure chatlase ini tharo khoidi. Thokpada sampuna kaukrase. Chatlase haiduna punna tholaktuna lausing adubu khawba haurakle. Lau suba hainaribani khulasigi purangi wari phaw puthoktuna nupi gi haunabi ngangnaba haurai. Nupi amana hairai. Ngai khone atei lari. Khungi Kangjei leiramdra haibadubu kanana khanglaklibano. Tharo sangbina tada chahonna thengnarapa oira mali. Madi karaman thengnariba. Laibungda madi karigi changluriba. Laigi thongado hangdoktuna leiramba ururaba mali. Maduda thingjinge haiduna changlubani yi. Huraliba mi ado pakhat mandana thong phawba thingjinba kauramla maline. Mayamdu wawa launa noknarai. Makha tana kari no tabada tu chungba wari ngakta Kangjei dugi maramna sanarai. Leima mayamna ngangnaribadu taba ngamlaktre. Mayamna ngangnariba khudingmak mangonda loina palare. Kari nungino haibadu yaurakle. Leima wari mayamadu taba ngamdraduna thoibada hairai. Ai karamlagi isase yam nungaitri. Karage hariba nangbo phare karamo. Aidi mayam asiga loisiminaramlaga karaklagi. Ine tharo ai karamagi. Ine khoi leibi hokoko. Hoi karamo nasa nungaite hairabanina. Leiribate adudasu karisu hairamdana mayumda prab lakli. Mayum hek yaubaga Leima Kangjei du mapuroiba laktringai asida phumjilagi haiduna leibak kanna tawkhairai. Tanja asida leikai adugi mau naha ama prab changlai. Mau aduna changlakpaduna hankhiduna Kangjei du losimba nang haudri Leima. Haima iche Leima nangna oire lagi Kangjei huralibasidi. Leima pakhana yenglai. Leima na khumba nangdrikanda. Iche di yamna ngamina. Aduk thengkraba hingaduda chatuna Kangjei sibu huraluni haiduna huralibadubu kari tawgi haini huralibano. Leima mamitagi mapi chintharai aduga hairai. Nang kanamtada haidokpigano. Iche ese ichagi maina afabada khandaba ngamhaudre. Iche nakhong padna khurumlabasu khurumlagi. Wafam ase kanadasu haidokpigano. Masi haina Leima makha taba mau adugi makhong phawba paiduna kaptuna haijarai. Adubu mau aduna Leimana haribadu karisu taramdi macha poktuna leiba manadi macha yaudabagi awaba kananasu khangdi. Kangjei se huralaga kanana nacha phangani haibagi. Huranbi khungi miyam taktuna nasamado kukoko ina phuitat hangi. Leimana haijabadu tadana phetlauna chaikri. Leima tawam khangdri. Mapuroibana laklaga kari haina khumba. Ngaihak leirabadi khungi miyam laktuna sumang asitilagani. Maram leitana mapuroibasu miyam mangda ikai phiru khumlagani haiba wakhal asina Leima masadu phathaba ngamdri. Mawan khalai. Leima Kangjei adudi losilagi haiduna tawribaduda Kangjei du losinduna ningthina phumjili aduga phajana waitexili. Leima mapuroiba laktriba tanja sida punsigi aroibasu oirage haina khalakli. Masada iliba phi adu lauthoktuna thauri oina semduna phi majin ani adu kisinba haurakle. Leima mamitagi mapisu chinthaba lepte. Leima masa mathanta haijarai. Nupi oibigi mapok asida icha haibasina kayamuk yamna wahanbagi nungai hanbagi haibado ngasidi khangle. Khulasigi mamangda aina karamna hingduna leigadi. Ai sikhibana hena phare. Leima
ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯎꯔꯛꯏ꯫ ꯂꯩꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒ ꯑꯃꯨꯛ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯄꯤꯕ ꯏꯃꯣꯝ ꯁꯥꯠꯇꯨꯅ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯇꯨꯅ ꯍꯤꯡꯕ ꯑꯣꯏꯖꯒꯤ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯐꯠꯇꯕ ꯄꯨꯝꯕ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯗ ꯃꯉꯛꯁꯝ ꯑꯗꯨꯗ ꯍꯨꯛꯆꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕ ꯂꯩꯃ ꯀꯧꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯥꯈꯠꯅ, ꯂꯩꯃ, ꯂꯩꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ? ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯗꯨꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯂꯩꯃꯒꯤ ꯃꯉꯛꯁꯝꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯤ꯫ ꯂꯩꯃ ꯃꯤꯠ ꯑꯅꯤ ꯑꯗꯨ ꯄꯤꯅ ꯊꯨꯝꯈꯤꯕꯅ ꯊꯣꯏꯕꯒꯤ ꯃꯁꯛ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯃ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇꯅ ꯀꯥꯡꯖꯩꯗꯨꯅ ꯐꯨꯝꯂꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯥꯡꯖꯩ, ꯀꯥꯡꯖꯩꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯦ꯫ ꯊꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤ? ꯀꯥꯡꯖꯩꯗꯣ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ? ꯅꯪꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯂꯩꯃ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯀꯥꯡꯖꯩ ꯑꯁꯦ ꯍꯨꯔꯥꯜꯂꯕꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯅꯤ, ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯅꯪꯕꯨꯁꯨ ꯈꯪꯍꯟꯗꯅ ꯏꯆꯥꯒꯤ ꯃꯩꯅ ꯀꯥꯡꯖꯩ ꯑꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂꯨꯔꯦ꯫ ꯊꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯏꯆꯥꯒꯤꯗꯃꯛ ꯅꯪꯅ ꯈꯨꯟꯒꯤ ꯂꯥꯏꯒꯤ ꯀꯥꯡꯖꯩ ꯍꯨꯔꯥꯜꯂꯤꯕ? ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ? ꯂꯩꯃ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯊꯣꯏꯕꯗ ꯇꯝꯖꯔꯛꯏ꯫ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗꯕ ꯑꯁꯤꯒꯤ ꯃꯩꯆꯥꯛ ꯑꯁꯤꯗꯤ ꯀꯔꯤ ꯇꯧꯗꯨꯅ ꯀꯣꯛꯀꯅꯤ? ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯃꯆꯥꯒꯤ ꯃꯩꯆꯥꯛ ꯑꯁꯤꯗꯤ ꯊꯣꯛꯇꯕ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯆꯥ ꯌꯥꯎꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯐꯪꯂꯤꯕ ꯃꯩꯆꯥꯛ꯫ ꯊꯣꯏꯕ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯥꯅ ꯁꯣꯛꯂꯕꯗ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯤꯔꯥꯡꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯊꯣꯏꯕꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯤꯛ ꯊꯟꯅ ꯂꯦꯞꯂꯔꯦ꯫ ꯃꯌꯥꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯑꯅꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯅ ꯉꯥꯡꯕ ꯇꯥꯗ ꯑꯃꯅ ꯉꯥꯡꯕ ꯇꯥꯗ ꯖꯧ ꯖꯧ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯂꯩꯃꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏ꯫ ꯅꯨꯄꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯤ꯫ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯂꯩꯃꯗ ꯀꯥꯡꯖꯩ ꯍꯨꯔꯥꯜꯂꯨ ꯍꯥꯏꯔꯝꯕ ꯑꯍꯟ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯂꯥꯟꯗꯕ ꯃꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯂꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯁꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯩꯃꯅ ꯀꯥꯡꯖꯩ ꯑꯗꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯒꯦ ꯈꯟꯗꯨꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤ ꯈꯪꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯪꯊꯔꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯍꯧꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯅ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯛꯑꯣ ꯍꯧꯒꯠꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯅꯁꯨ ꯂꯩꯃ ꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯗꯦ꯫ ꯉꯔꯥꯡ ꯈꯥꯎꯔꯨꯕ ꯂꯧꯁꯤꯡ ꯑꯗꯨꯒꯤ ꯌꯩꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ꯫ ꯂꯩꯃ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯋꯥꯏ ꯁꯪꯂꯛꯇꯕꯒꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯈꯔ ꯈꯔ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ, ꯅꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯣ? ꯂꯧꯁꯤꯅ ꯀꯝꯗꯧꯅꯤ? ꯂꯩꯃ ꯃꯤꯔꯣꯟꯒ ꯂꯩꯇꯕꯒ ꯃꯄꯨꯔꯣꯏꯕ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄꯁꯨ ꯃꯥ ꯄꯥꯝꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯗꯦꯗ꯫ ꯂꯧꯁꯤꯡ ꯑꯗꯣ
ꯑꯉꯝꯕ ꯌꯩꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯊꯣꯏꯕꯅ ꯂꯩꯃꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯕꯨ ꯂꯩꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ? ꯐꯔꯦ ꯐꯔꯦ, ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯂꯧꯁꯤꯡ ꯑꯗꯣ ꯌꯩꯊꯣꯛꯂꯒ ꯄꯨꯈꯠꯂꯛꯄ ꯐꯧꯗꯨꯅ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ꯫ ꯂꯩꯃ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯆꯤꯟꯗꯤ ꯀꯅꯥꯅꯁꯨ ꯃꯦꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯩꯃ ꯃꯥꯒꯤ ꯃꯩꯆꯥꯛ ꯈꯪꯗꯨꯅ ꯐꯅ ꯍꯩꯅꯩ, ꯀꯅꯥꯒꯨꯝꯕ ꯈꯔꯅꯁꯨ ꯊꯤꯅ ꯍꯩꯅꯕꯤ꯫ ꯂꯩꯃ ꯂꯥꯛꯄ ꯎꯕꯗ ꯆꯤꯕꯣꯟ ꯃꯈꯨꯠ ꯆꯤꯝꯕꯥꯟ ꯃꯌꯥꯗ ꯂꯥꯏꯈꯟ ꯇꯥꯗꯨꯅ ꯀꯥꯡꯖꯩ ꯍꯨꯔꯥꯟꯕꯤ ꯂꯥꯛꯏ ꯍꯥꯏꯅ ꯅꯣꯛꯅꯕꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯩꯃ ꯃꯥꯒꯤ ꯃꯤꯡꯊꯣꯟꯗ ꯀꯥꯡꯖꯩ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕꯗꯨ ꯇꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯅ ꯃꯩꯇꯥꯟꯗ ꯋꯥꯏꯈꯩꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯃ ꯃꯥꯁꯨ ꯃꯆꯥ ꯑꯃꯒꯤ ꯍꯥꯀꯟꯗ ꯃꯤꯌꯥꯝꯅ ꯄꯤꯕꯤꯕ ꯃꯤꯡꯊꯣꯟ ꯑꯗꯨ ꯂꯧꯅꯤꯡꯗ ꯂꯧꯖꯕ ꯇꯥꯔꯦꯗꯣ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯣꯏꯕ ꯂꯧ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯧ ꯑꯗꯨ ꯌꯩꯔꯦ꯫ ꯊꯣꯏꯕꯅ ꯀꯔꯤ ꯃꯇꯧ ꯀꯧꯕꯅꯣ? ꯐꯧꯁꯤꯡ ꯑꯁꯤꯗꯤ ꯍꯣꯡꯒꯠꯄꯒꯤ ꯂꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯐꯧꯁꯤꯡ ꯑꯁꯦ ꯆꯥꯕ ꯂꯦꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯍꯧꯁꯤ꯫ ꯃꯥꯃ ꯆꯥꯎꯕꯅ ꯂꯧꯔꯤꯕ ꯐꯧ ꯃꯁꯤꯡ ꯑꯁꯤꯅ ꯈꯔ ꯍꯟꯊꯕꯤꯔꯕꯗꯤ ꯁꯤ ꯌꯧꯅꯁꯨ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯊꯣꯏꯕꯒꯤ ꯌꯨꯝꯌꯥꯏ ꯀꯥꯗꯨ ꯐꯧ ꯃꯌꯥꯝ ꯑꯗꯨꯅ ꯄꯤꯛ ꯍꯦꯛ ꯊꯟꯈ꯭ꯔꯦ꯫ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯁꯨ ꯑꯁꯥ ꯈꯔ ꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯊꯣꯏꯕꯒꯤ ꯐꯧ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯆꯥꯎꯕꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯂꯧꯁꯥꯟ ꯄꯤꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯆꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯧ, ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯅꯦ ꯌꯨꯝ ꯑꯁꯤꯕꯣ? ꯃꯥꯃꯥ ꯂꯥꯛꯄꯤꯔꯤ, ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ꯫ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯋꯥꯀꯗꯣ ꯊꯣꯏꯅ ꯇꯥꯗꯦ꯫ ꯐꯧꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯆꯥꯒꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯑꯩꯅꯁꯨ ꯀꯨꯏꯅ ꯂꯧ ꯎꯔꯛꯄꯁꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯧ ꯊꯣꯛꯄ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯍꯟꯗꯛꯇꯤ ꯐꯧ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯁꯤꯗ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯃꯥꯃꯥ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯅꯪ ꯃꯥꯃꯒꯤ ꯐꯧ ꯑꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯏꯆꯥꯅꯏꯍꯦꯟ ꯍꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯐꯧ ꯑꯁꯦ꯫ ꯃꯥꯃꯥ, ꯆꯍꯤꯒꯤ ꯗꯥꯎ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯐꯧ ꯌꯥꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯊꯣꯛꯏ꯫ ꯏꯁꯣꯔꯅ ꯆꯥꯟꯕ ꯅꯠꯇꯦꯅꯦ, ꯏꯆꯥꯅ ꯍꯣꯠꯅꯕꯒꯤ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯃꯥꯃꯒꯤ ꯂꯧꯁꯥꯜꯁꯨ ꯑꯩ ꯍꯌꯦꯡ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯅ ꯈꯟꯖꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯃꯥꯃ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯃꯧꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯍꯣꯏ ꯃꯥꯃꯥ, ꯍꯟꯗꯛꯇꯤ ꯗꯥꯎ ꯌꯥꯕ ꯆꯍꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔ ꯃꯥꯜꯂꯤ꯫ ꯑꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯣ ꯃꯥꯃꯒꯤ ꯂꯧꯁꯥꯜꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯂꯧꯗꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯄꯤꯕ ꯇꯥꯔꯦ꯫ ꯂꯧꯗ꯭ꯔꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯌꯥꯎꯔꯦ, ꯑꯗꯨꯅꯅꯤ꯫ ꯆꯥꯎꯕꯒꯤ ꯊꯣꯏꯅ ꯆꯦꯡꯖꯪꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯊꯣꯏꯕ ꯈꯪꯂꯛꯏ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯃꯥꯃꯥ, ꯅꯆꯥꯗꯤ ꯕꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯂꯧꯁꯥꯡ ꯍꯦꯟꯒꯠꯄ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯐꯧꯊꯣꯛ 2 ꯍꯥꯞꯀꯠꯄ ꯇꯥꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯅꯤ꯫ ꯅꯪꯒꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯝꯅ ꯂꯧꯗ꯭ꯔꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯔꯤꯕ ꯂꯧꯁꯥꯜ ꯑꯁꯤ ꯌꯥꯝꯃꯜꯂꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯒꯠꯄ ꯄꯜꯂꯛꯄ ꯑꯁꯤꯗ ꯊꯣꯏꯕ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯀꯔꯤꯅꯣꯗ ꯃꯥꯃꯥ, ꯍꯥꯟꯅꯒꯤ ꯂꯧꯁꯥꯟ ꯐꯥꯎꯕ ꯌꯥꯝꯂꯤ ꯍꯥꯏꯅꯔꯤꯕ ꯀꯥꯟꯁꯤꯗ? ꯆꯥꯎꯕ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯗ꯫ ꯑꯩꯅ ꯂꯧꯁꯥꯟ ꯌꯥꯝꯅ ꯂꯧꯔꯕꯁꯨ ꯅꯪꯒꯤ ꯌꯥꯝꯅ ꯂꯦꯝꯍꯧꯅꯤꯗ, ꯅꯪ ꯃꯥꯃꯅ ꯈꯪꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯨ ꯏ ꯀꯥꯕ ꯃꯈꯩ ꯁꯥꯎꯔꯛꯏ, ꯑꯗꯨꯒ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯅꯤ ꯑꯗꯨꯅ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯛꯄꯗꯨꯗ ꯂꯩꯃ ꯄꯥꯈꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯟꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ? ꯆꯥꯎꯕꯅ, ꯅꯄꯨꯔꯣꯏꯕꯁꯦ ꯃꯊꯤꯕꯣꯡ ꯆꯥꯕ ꯐꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ,
Mama, ꯐꯧꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯃꯒꯤ ꯂꯧꯁꯤꯡ ꯑꯗꯣ ꯑꯩ ꯎꯖꯔꯔꯣꯏ. ꯆꯥꯎꯕ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯑꯩꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯔꯤ ꯆꯥꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯃꯥꯃꯥ, ꯑꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯎꯗꯕ ꯌꯥꯗꯦꯅꯦ. ꯗꯔꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏ ꯈꯔꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯧꯁꯤꯡ ꯑꯁꯦ ꯑꯣꯟꯗꯨꯅ ꯄꯨꯔꯛꯎ. ꯑꯔꯦꯝꯕꯁꯤꯡ ꯑꯗꯣ ꯊꯝꯕꯤꯔꯝꯃꯨ. ꯂꯦꯝꯗ꯭ꯔꯒꯅ ꯈꯔ ꯍꯦꯛ ꯊꯝꯕꯤꯔꯝꯃꯨ. ꯃꯤꯒꯤ ꯆꯈꯥꯎ ꯍꯦꯛꯇ ꯊꯗꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗ ꯀꯥꯏꯖꯗꯕ, ꯆꯤꯝꯕꯥꯜꯗ ꯅꯨꯡꯁꯤꯕ ꯁꯥꯕ, ꯊꯃꯣꯏꯗ ꯃꯍꯨ ꯄꯨꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯊꯣꯏꯕ ꯁꯥꯎꯅꯤꯡꯉꯤ. ꯆꯤꯝꯕꯥꯜꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯍꯦꯟꯅ ꯐꯕ ꯁꯥꯕ. ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯍꯦꯜꯂꯤ ꯃꯕꯨꯛ ꯐꯠꯇꯕ. ꯃꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ. ꯆꯥꯎꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ 2-3 ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯊꯥꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯕ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯁꯥꯒꯠꯂꯨꯕ ꯑꯁꯥꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯏꯅ ꯇꯞꯅ ꯀꯥꯏꯊꯔꯛꯏ. ꯂꯩꯃ, ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯣꯏꯕ ꯈꯝꯕ ナꯏꯗꯦ. ꯅꯨꯄꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯥꯗꯨꯗꯒꯤ ꯍꯣꯟꯗꯣꯛꯈ꯭ꯔꯤꯕ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ. ꯂꯧꯁꯤꯡ ꯑꯁꯤ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ. ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯔꯜꯅꯤ, ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ. ꯂꯩꯃ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ. ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯧꯁꯤꯡ ꯑꯗꯨ ꯍꯣꯟꯗꯣꯛꯄ ꯋꯥꯔ ꯃꯥꯜꯂꯤ. ꯐꯧ ꯕꯣꯔꯥ 2-3 ꯑꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯤ. ꯑꯗꯨꯒ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯥꯎꯕ ꯆꯠꯈ꯭ꯔꯦ. ꯂꯩꯃ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯐꯧ ꯂꯩꯔꯤꯕꯗꯨꯗ ꯂꯦꯞꯇꯨꯅ ꯐꯧꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯉꯁꯥꯏ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯀꯞꯂꯛꯏ ꯂꯩꯃ. ꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗꯦ. ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ. ꯀꯞꯂꯅꯨ. ꯅꯪꯒꯤ ꯐꯤ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯒꯅꯤ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ. ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯍꯤꯛ ꯂꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ. ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯏꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ. ꯃꯇꯝꯅ ꯀꯅꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯇꯕꯅ ꯂꯩꯃꯒꯤ ꯃꯀꯨ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ. ꯃꯁꯤꯅ ꯍꯦꯟꯅ ꯊꯣꯏꯕ ꯋꯥꯕ ꯍꯦꯜꯂꯝꯃꯤ. ꯂꯩꯃ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯜꯂꯨꯒꯗꯕꯁꯤꯁꯨ ꯂꯩꯃꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯀꯅꯥ ꯑꯃꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ. ꯃꯃꯥꯡ ꯊꯛꯇꯗꯤ ꯆꯥꯕꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯏ. ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯕꯗꯨꯃ ꯃꯈꯣꯏ ꯑꯅꯤ ꯊꯤꯗꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯇꯁꯦꯡꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯨꯅꯤ. ꯂꯩꯕꯥꯛ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯍꯥꯏꯕ ꯃꯗꯨ ꯇꯥꯒꯗꯧꯔꯤ. ꯊꯣꯏꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟ ꯈꯔ ꯁꯤꯠꯇꯨꯅ ꯉꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ. ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯃꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯏ. ꯂꯩꯃ, ꯑꯩꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯕꯅꯤ. ꯁꯦ ꯌꯦꯡꯉꯨ. ꯂꯩꯃ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯉꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯥꯏꯗꯒꯤ ꯐꯥꯔꯨꯔꯤꯕ ꯉꯥꯅꯣ? ꯑꯁꯨꯛ ꯉꯟꯅ ꯉꯥ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯊꯣꯏꯕ ꯅꯣꯛꯇꯨꯅ, ꯅꯪꯅ ꯎꯗꯕ ꯀꯨꯏꯔꯦ ꯈꯪꯗꯨꯅ ꯅꯪꯒ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯅꯪꯒꯤ ꯉꯥꯄꯥꯏꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯥ? ꯊꯣꯏꯕ ꯉꯥꯄꯥꯏ ꯄꯜꯂꯛꯄꯗꯨꯗ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯉꯥꯄꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ. ꯑꯃꯨꯛꯁꯨ ꯐꯥꯔꯨꯈꯤꯒꯦ. ꯃꯁꯤ ꯍꯥꯟꯅ ꯊꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯄꯦꯟꯅ ꯅꯣꯛꯆꯔꯛꯏ. ꯑꯁꯨꯝꯅ ꯂꯩꯃꯅ ꯅꯣꯛꯄ ꯑꯁꯤ ꯊꯣꯏꯕ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ. ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ. ꯅꯨꯡꯁꯤꯕ ꯃꯆꯥꯒꯤ ꯃꯃꯥ ꯑꯣꯏꯔꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯛꯏ. ꯉꯥ ꯄꯨꯔꯒ ꯆꯠꯂꯣ, ꯑꯗꯨꯒ ꯆꯦꯡ ꯈꯔꯒ ꯑꯣꯟꯅꯔꯛꯎ. ꯊꯣꯏꯕ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯈꯔ ꯁꯨꯛꯂꯞ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤ? ꯂꯩꯃ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯍꯣ, ꯆꯥꯛ ꯌꯥꯎꯗꯅ ꯉꯥꯁꯤ ꯉꯥꯛꯇ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯋꯥꯍꯩ ꯑꯗꯨ ꯊꯣꯏꯕ ꯚꯥꯞ ꯇꯥꯏ. ꯆꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯂꯩꯇ꯭ꯔꯤ. ꯂꯩꯔꯤꯕ ꯈꯔꯁꯦ ꯆꯔꯥ ꯐꯥꯔꯣꯏ. ꯑꯗꯨꯗꯤ ꯉꯥꯁꯤꯡ ꯑꯁꯦ ꯌꯣꯜꯂꯒꯨꯝꯁꯤ. ꯀꯔꯤꯒꯤ? ꯀꯔꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯒꯗꯧꯔꯤꯕꯗꯨꯗꯤ? ꯉꯁꯤꯗꯤ ꯉꯥꯁꯤ ꯊꯣꯡꯂꯒ ꯅꯪ ꯆꯥꯔꯣ, ꯑꯩ ꯆꯥꯔꯒꯨꯝꯒꯦ. ꯂꯩꯃ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯃꯁꯤꯅꯤ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ.
Minok ama nokluba khudingi mitlu pirang masu inaduna chatli. Aduna pirang mabu kibana minok kaya losinba tabani. Tasengna Leima masawai sangdabagi hongnabi asukui thabum tara naupuri basi nongmata thoibada asi chagi adu tawgi haina haidi chadabana ayambani. Asumna haukiduna Leima machanu pama phangjari. Macha asigi haktaktani khulasigi waru nungju thokiba Kangjei Huranbi Leima haina kaunariba. Leima su macha magi maithongbu uzabada haukiba pumba kauthokle. Chahi kaya macha yaudana wana lelaknaba punsini. Sangsara asidagi nungsiba pumba macha asida Leima madi thoibana khomjinduna haitharibani. Mani macha asi khulasigi laimagi Kangjei Huranduna poi haiduna chalama kaurami. Angang asi khulai asigi macha makni haine. Awoiba maksu chalamba mamingtagi Leimagi garbada mitami haiba khakni. Khulasigi laigi macha makni. Angang asi nongma nongmagi chawa sare phaduna chahi 7-9 hairakli. Leima na angang asi yamna kupna senajabani adubu asum phajinduna punsinduna thambadi yaba natte. Thonga lana masung mamanaba kayaga sanaba haurakli. Angang mayam amaga sanabada marai sangdanarai. Chalambada angang amana hairai. Chalamba, nang dinamana lagi Kangjei Huralaga poi hai, chumbra do. Kanana haribadudi. Akoy mana hai khangaba. Nanga tinanu nangdi Kangjei Huranbigi machani hai. Angang mayam adu chalambada onsinduna Kangjei Huranbigi macha haiduna wawa noktuna chenkre. Chalamba chumna leplambadagi angangi hongnabi susut kablai. Chalama kapna mayumda lai. Mamit anidu noira duna mamagi manakta changlaktuna hairai. Ima bulagi Kangjei Huranbrane. Leima nongmata chalambana wahangasi hangdabani. Machana asumna hairakpaduda Leima nungaitabadi phaujarai. Adubu machagi mamangda utpadi yadabana Leima nokfet tawduna hairai. Kanana haribano ichada dubo. Ngasai sanabada haribani makoina. Mayamna nangdi Kangjei Huranbigi machani haina. Haisanu. Imana Hurandraga luridana. Ado Imabu asembagi Kangjei Huranbra. Kangjei haribase chaba yabro. Leima machagi mataw aduda amukso nokning lai. Kapli machadu tabo pharabade haiduna nokna khumlai. Mani chanaba potni yamna haukraba. Horene nang pabung laklaga chanaba Kangjei do piyu hayuko. Chalamba mamana haibadagi Kangjei asi chaba yabani haina khankre. Kangjei sagi asumna haiduna laikre. Chalamba mapa changlakpa ubada chensinduna thoibagi makhut adu paiduna hairai. Babong Kangjei chagi Kangjei piyo. Thoibadu ingangai. Machana Kangjei chagi haibasida thoiba phamthaduna machadu matambakta phamduna hairai. Karino ichana Kangjei chagi haribadubo. Kanana Kangjei bu chaba yaba potni haibagi. Imana haribani yamna hawi haye. Namana hariba. Nolai matawaduda. Chalamba kapning lai. Chalamba pirum tawna hairai. Babong kaigino ino. Aibu Kangjei pijaningde haribra. Karigi chabu pijaning ludoribano. Pijani. Kapayade ko. Thoiba machadubu makutuna paiduna Leimagi manata changlai. Leimada hairai. Angang asibu karigi thadoklibano. Aisu uhaude chakhibado. Kaptuna changlaiba sibu nungaribro. Angang bu karana phajinbu sinduna thamangamgadoribano. Ado angang haibasidi khangbanati. Thokriba thodosing ado hekta haribaduni. Chalamba mamana matampu madisenaduna mapan thoktanaba hotnabani. Adubu kitang yenghaudabada asigumasi hekta thoi. Tasengna Chalamba Kangjei Huranbigi macha haiba mingthon adu phanglabani. Leimasu asigumasi nungaijadi. Adubu karidi upai lei. Thokiba thodok adubu chingkhatuna semluba yaba nati. Aduna Leimagi nakong saba loiba khamba naidi. Nongma Chalambana itha thazadana mapada hairai. Babong ngasidi nga phaba chatluse. Thoiba machana itha thazadana hairakpadu ingangak na khumlai.
ꯍꯥ, ꯉꯥ ꯐꯥꯕ ꯆꯠꯁꯦꯕ, ꯀꯗꯥꯏꯗ? ꯃꯅꯤꯡꯒꯤ ꯈꯣꯡ ꯑꯁꯥꯡꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗꯅꯦ꯫ ꯊꯣꯏꯕ, ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕ ꯃꯥ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯍꯟꯖꯟꯅ ꯍꯪꯉꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯥꯏꯋꯥꯏꯗꯅꯣ? ꯅꯪ ꯄꯥꯕꯨꯡꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯄꯥꯕꯨꯡ, ꯆꯠꯁꯦꯕ, ꯑꯩ ꯇꯥꯛꯀꯦꯕ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯂꯩꯕꯅꯤ ꯈꯪꯉꯕ, ꯑꯗꯣ ꯂꯣꯏꯅ ꯐꯥꯔꯨꯁꯦ꯫ ꯊꯣꯏꯕ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯊꯣꯡꯉꯥ ꯂꯜꯍꯟꯈꯤꯗꯕ ꯌꯨꯝ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯊꯣꯏꯕ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯕꯗꯤ ꯆꯠꯄ ꯇꯥꯔꯦꯗꯅ, ꯑꯗꯣ ꯅꯃꯥꯗ ꯍꯥꯏꯔꯨꯆꯣ꯫ ꯆꯂꯥꯝꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯃ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕꯗ ꯍꯪꯂꯛꯏ꯫ ꯀꯔꯥꯏꯗꯒꯤ ꯉꯥꯅꯣ ꯐꯥꯔꯨꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯇꯝꯁꯨ ꯅꯠꯇꯅ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯆꯥ ꯆꯂꯥꯝꯕꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯂꯧꯕꯤꯔꯦ꯫ ꯃꯤꯅ ꯎꯔꯒꯅꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ? ꯏꯆꯥꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯂꯩꯕ꯭ꯔꯅ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯉꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯣꯟ ꯑꯃ ꯏꯟ ꯑꯃꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯕ ꯏꯉꯛ ꯉꯛꯅ, ꯇꯁꯦꯡꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯅꯦ꯫ ꯃꯁꯤꯗꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗ꯫ ꯑꯗꯨꯅꯦ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯗꯅ꯫ ꯏꯆꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥ ꯍꯥꯏꯗꯅ ꯈꯪꯂꯤꯕꯅꯣ? ꯉꯔꯥꯡ ꯏꯄꯨ ꯑꯃꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤꯅꯤ꯫ ꯊꯣꯏꯕ ꯏꯉꯛ ꯉꯛꯅ, ꯏꯄꯨ ꯑꯃꯅ? ꯊꯣꯏꯕ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯈꯟꯅ ꯉꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯥꯔꯤ꯫ ꯊꯣꯏꯕ ꯉꯥ ꯐꯥꯔꯤꯕꯗꯨ ꯆꯂꯥꯝꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯊꯣꯏꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯍꯨꯝꯅ ꯃꯃꯥꯏ ꯑꯗꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯆꯂꯥꯝꯕ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯀꯥꯔꯁꯤꯔꯥ? ꯆꯂꯥꯝꯕ ꯅꯨꯡꯁꯥꯗ ꯂꯩꯕꯒꯤ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ꯫ ꯑꯥꯎ ꯄꯥꯕꯨꯡ, ꯉꯥ ꯀꯣꯜ ꯑꯁꯤꯁꯨ ꯊꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯆꯂꯥꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯉꯥ ꯑꯗꯨꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯨ, ꯌꯦꯡꯉꯣ ꯏꯃꯥ, ꯄꯥꯕꯨꯡꯅ ꯐꯥꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯥ? ꯂꯩꯃ ꯉꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯉꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯐꯥꯔꯨꯔꯤꯕꯅꯣ? ꯊꯣꯏꯕ ꯊꯝꯂꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯆꯂꯥꯝꯕꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯔꯨꯔꯤꯕꯅꯤ꯫ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯊꯣꯏꯕꯅ, ꯏꯆꯥ ꯆꯂꯥꯝꯕꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯃꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯉꯍꯥꯛꯁꯨ ꯃꯅꯤꯡꯒꯤ ꯏꯆꯦ ꯑꯃꯒꯤ ꯁꯦꯜ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯗ ꯃꯥꯅ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯄꯤꯁꯤꯜꯂꯛꯇꯨꯅ ꯁꯦꯜ ꯑꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯣ ꯍꯦꯛꯇ ꯍꯥꯏꯔꯨꯏ꯫ ꯃꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯨꯅ ꯁꯦꯜ ꯑꯗꯣ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯏꯆꯦꯗꯨꯅ ꯍꯩꯔꯥ ꯃꯌꯥꯝ ꯑꯃ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯆꯂꯥꯝꯕ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯂꯥꯏꯒꯤ ꯊꯧꯖꯥꯟꯗꯒꯤ ꯐꯪꯕꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯦ ꯆꯂꯥꯝꯕ꯫ ꯃꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤ ꯈꯨꯟꯒꯤ ꯌꯨꯝꯗꯣꯡ ꯌꯩꯅ ꯋꯥꯔꯤꯅꯔꯛꯏ꯫ ꯆꯂꯥꯝꯕꯕꯨ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯈꯨꯟꯒꯤ ꯑꯆꯧ ꯋꯥꯊꯣꯛ ꯑꯃꯁꯨ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯆꯂꯥꯝꯕꯒꯤ ꯃꯒꯨꯟ ꯑꯁꯤ ꯂꯩꯀꯥꯏ ꯂꯥꯟꯈꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯗꯨꯅ ꯆꯂꯥꯝꯕꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯒꯤ ꯊꯧꯖꯥꯟꯗꯒꯤ ꯂꯩꯃꯒꯤ ꯏꯃꯨꯡꯁꯨ ꯅꯣꯡꯃꯒꯤ ꯇꯞꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯋꯥꯇ ꯄꯥꯗꯅ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯔꯛꯇꯨꯅ ꯃꯆꯥ ꯆꯂꯥꯝꯕꯒꯤ ꯃꯉꯥꯟꯗꯒꯤ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯂꯥꯝꯕ, ꯀꯥꯡꯖꯩ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯗꯤ ꯀꯅꯥꯅ ꯃꯨꯊꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫